Nakalamaromda Leilon Wifi Cookie Village Taki Cookie Khurai Paibi Singna Chahi Asigi Me Thagi Tang Tara Humdoida Nupi Angang Yauna Mioi Tara Nipan Fazin Krabamatung Nupi Angang Tara Nitoi Thadok Labamatung Mioi Taruk Puna Mihati na Hatok Tuna Jun Tarada Asiba Masao in a funky Batodok Numit Adu Tabum Farak Pagaloinana Lakedraba Singda Achumba Wayal Fanghalu Haina Ngasi Khurai Lamlong Keithel da Khurai Maikei de Leiba Club Meira Paibi Singna Ayuki Pung Tara Mathoidagi Nungtilgi Pung Ama Makai Fauba Wakat Meepham Chathakhre Wakat Meepham aduda saruk yakibi coordinating body Khurai gi member Jingkon samna haikibada thokliba thaudoga sida maruoina cheneriba Leilon Wifi khungi village chief athuba matamda fagadabani KNFP na sugi marumda chathariba thawong sing khudakte lepkadabani Nagami cham taruk hatki ba mihat pasing athuba matamda puthou kuki terrorist na jiriwamda mitei nupi angang yauna micham taruk hatkiba mihat pasing puthou tronglaubi gi thaudoki mihat pasing puthou haina su phongdoki Wakat Meepham aduda loina na NRC tawdana census pangthokpa yaroi haina su kholau kaya lauki Leilon Wifi akoy lengmai naga taruk tangkina hatkiba ado hojik se mork tamoi ga body se thamaga lei hojik phause government na so akoy na justice serve to biyona akoy na haijabani adu ba hojik phause akoy da justice habido serve tawdri mork da dead body mache kai ra ga laiba body do akoy na kayam kuina sangduna ngai dun akoy na laiga da justice habde akoy ke Manipur habsida long mata so justice habse pura palai